Nongmada lupa lakh kuntra puthoknaduna yamna chauna jwar sanaba makol ama Imphal Eastki new Checkon da Leire. Manipur lengak amade leibak miyamna tamthiraba COVID-19 laichat asidagi ngakthoknaba yamna kanna honaringai cherak asida COVID-19 gi SOP phongna thugaiduna Nongmada lupa lakh kundagina kuntra phawu puthoknaduna ahing nungthil khaktana yamna lingna jwar sanapham ama Imphal Eastki new Checkon da Leire. Pausi asina phangba paugi matungina de hairiba chauba jwar sanapham ase Imphal Eastki new Checkon da leiba Bazar India shopping mall asidagi khara haigalaga kanglai construction haina mingthonba mathol marigi building asidane ahing nungthil khaidana jwar sanari basina building asigi top floor mari suba mathol dane jwar sanapham ase miyamna sanagi mapham hairaga khangnai numit khudingi oina ayuk pung 10 dage jwar sanaba horaga ahing lektuna jwar sanabagi thabak ase chathai haire kanglai construction hariba building asigi akoiba maphamda CCTV camera na ningthina panduna thamme maduna jwar sanaba lakliba miyoi singe gari building asige mamangi sarukta khamduna thamme jwar sanaringai matamda apanba pirakadaba miyoi sing building manungda changlakte haibase CCTV gi camera na yamna laina khangba ngamme maduna police na chingba laklabasu nanthokhinaba honabada laina thoki haire pawasina hai nongmada miyoi amamamna lupa lakh 13 dage nefu phawba puthoktuna sanariba se jwar makhal ani ne madude rami amade ku flash haina kauba jwar makhal ani asini haide jwar sanapham oiriba se kanglai construction gi top floor ge sarukta sana hairiba nupi asina bharagi ka wairaga laiba sarukta ne jwar sanapham ahum phawba khaidoktuna sanai nongmada jwar sanapham ahum asidage sana haina khangnariba nupi asina lupa lising 10 dage 15 phawba kaktuna achauba sendan pham ama oiri haire pawasina hairiba jwar sanapham asida jwar sanaba lakba miyoi sing imung mutpa phawba yauna re loinana imung manungi miyoi phawba mapham aduda laktuna kap lauduna jwar sanaba toknaba haijaba phawba yaure haire matam kharagi mamangda police kangbu amanasu jwar sanapham asida laktuna jwar sanaba miyoi sing phagatuna matungda amukhanna sanadanaba warning tawramba laikhre haire adubu hojik makhatana yamna lingna kanabu sukidana jwar sanabagi thabak se chathari haire pawasina makha taribade jwar sanapham asida mi khwaidagi punduna COVID-19 gi SOP thugaiduna jwar sanabagi thabak chathabana COVID-19 laichat sandoroknabagi maramsu oire loinana jwar sanariba kangbuna ayamba matamda sana yunaibagi thabak su chathai maduna Imphal manungda lariba achauba jwar sanapham ase mari lenaba Imphal East District Police ke midyang changduna makha tana sanahandanaba thabak lokhatpa chumgane madu natrabadi jwar sanapham asida achauba crime ge mafam ama oirakpa yabage akiba laibada natana nongmada lupa lakh 13 nifu hundoktuna jwar sanaba maramna imung kaya awaba tarakpa yabage maram yamna chauna leire haide imungi mi khudingma covid vaccine kapthoklabade angang sing covid tagi ngakthokpa ngamlagani hairiba ase kaya yamna chumlabano haiba mi yamna hangnarakle Manipur lenga ki health director gi thopuriba ke rajona ngarang paumi singa unaba amada phongdokiba matungina lamdam sigi angang sing covid laichatagi ngakthoknaba imungi miyoi khudingmak COVID vaccine kapthokadabani haiba wafam mayek sengna phongdokhe adubu imung amage COVID vaccine kapa yaraba miyoi sing vaccine loinama kapthoklaba matungda angang singda COVID laichatna nararoi haibase kadai phawba chumbage haibase praja section kayadagi press ta hangnarakle health director rajona pawgi mifamda phongdokhibagi matungina de COVID-19 gi ahum suba web yaurakani haina panare masina angang singda hena sokhalakpa yai haina khanare aduna angang singbu COVID-19 laichat asidagi ngakthoknanabagi damakta COVID appropriate behavior ACV ngakna chatpaga loinana imungda lariba vaccine kapa yaraba chahi 19 gi mathakta laiba miyoi khudingmak vaccine kapthokadabani haibasine health director ke rajona phongdokhiba wafam ase World Health Organization WHO amade Indian Council of Medical Research ICMR na ayaba piduna phongna lauthokraba wafam la haibase miyamna tasengna khangnaba pamnare hawjik sahi ani dagi na 19 phawbugi manungda lariba angang singi oinade covid vaccine kaptri haibase miyamna tasengna khanglei adubu covid vaccine kaptri ba angang sing laichat asina naba siba yaurakle health director na phongdokhibagi matungina ani suba covid 19 web asida sahi 19 gi makhada leiba angang lising kun ga humbudra ga taret positive oikhi aduga taruk na sekhe ahan ba web tage ani suba web na angang singda nabagi chang helle ahum suba web laklabade angang sing shoklakpa yai haibasine
असुमना कोविड-19 लाइचना पिकलिबा अंगांसिंग पॉजिटिव ओइबा अमदि सिरकलिबा सि कोखनबा ngamnabagi amata ngairaba upaide imungi mi khudingma covid vaccine kapthokadabani haibasi kadai phawba chumbano imung amada lairiba covid vaccine kapa yaraba miyoising covid ki dosuna kapthokpa tarabade imung aduda lairiba angangsing covid laichat asina positive oidaroi siraroi haibasi kadai phawba chumbage haibadu makha tana manipur miyamda mayek sengna khanganbana khwaidagi afaba oigane Maduna Director K Rajona hiram asigi matangda Manipur miyamda mayek sengna macha khaina khanganba adu pamnare amaromda laingakna covid vaccine kaptriba mahiroi angang sengge punsi kananabagi damak mahiroi angang singna tamliba mahiloi sing hangdok pidanaba mama mapa oiba kayana su phongdokpa laikhre oirakliba phibam ase angang sing laisit asidagi ngakthoknaba covid vaccine kapthokpagi thabak sungsoi soidana laukhatpiyu Hill Area Committee gi member khankibadu Chanaba yaroi o joy veteran politician o joy na haikre handak Hill Area Committee ge MLA nipan yauna member mapan khankibadu chanaba yaroi Manipur lenga ke legal advisor ge mathakta atopa legal advisor thamba mathau tai waphamasi kakwada leiba o joy ge mayumda paumi singa unabada mahakna phongdokhibane mahakna makha taraduna Hill Area Committee semba made chauthokpada speaker ge hakkari leibage Munna khantadaba manba mawongda order thokpasi laibak thibane laiba ki asuk luraba isu asida hathu na warep lokham thokte hauzik laiba ki wathok oirakpa yabana Manipur ge governor na khud thingjin biduna India gi president ke advisor loba chatlaga ne sok lising amaga chamapan humdra ga nithoi da Bharat ki president oikiba PB Giri na semkiba Hill Area Committee asigi article 371 clause C gi matungina speaker da piriba sakti na Miyoi nipan darkas tharakle haiduna hekta order thokpa maram chade haikhe Afghanistan gi nupi singsu sarkar sembada yahun gane Taliban Afghanistan da Taliban gi anauba sarkar ama ngasi semnaba thorang pumnamak loikhre Mullah Abdul Ghani Baradar na Taliban gi political head oikhibaga loinana sarkar asigi damak anauba lusingba ane Mullah Ahmad amade Sheikh Ahmad na oiraga ne amarom da laibak adugi nupi singge Taliban gi sarkar Tungi khalaga nupi singidamak tungi yengduna semgane Sairak asida ngarang Kabul da Taliban singna harau tayamba phongdokpagi thauramda nongmai kapsilakpada taraga taret sire nifuga mathoi sokle haire Sutul district koisile haiba Taliban gi wafam Afghan rebel singna yakhidre Pansir da leriba Taliban gi mayokta lepa Afghan resistance force singna province aduge Sutul district adu koisile haiba Taliban gi wafam adu yakhidre resistance force sing aduna Puthoknaba Taliban member mayam ama hatuna makoibu takthokre haina Afghanistan ge Northern Resistance Front ke wangangloi ama oiriba Fahim Dasti ge wapaladuna khama press na haikhe Taliban fighter ge asi bhaksang kaya taduna leire makhoi gi asi bhaksang sing adu makoibu lawba yahanaba amasung wari sananaba Parwan province ke tribal elder singda makhoi na haija rakhre haina Dasti na haikhe Aroibada tabiriba pumnamakpu thagatchari